lamdamasigi ariba yellow furup ama oiriba Chothe gi Yumnak taragani thoina Lainingthou Sanamahi Laining chatlabasu Laingakna furup asi bu ngakpi senbidrabadi chahi karagi matungda atopa Laining chatkiduna furup asi mutkibe yai haina Yulung Maipak Chothe na fongdurakli wafam asi Sanamahi Laining gi pokpa luhongba amasung korou nongabagi thauram sing haiba hiramda haying khongbal ufong yumpham dalaiba Sanamahi gi sanglenda chathariba numitara mangani gi workshop ta mahakna fongdokibani Lainingthou Sanamahi Temple Board amadi Manipur University of Culture ani na khutsamnaraga sinba workshop aduda resource person oina saruk yakiba Bisnupur district ki lamlang hupik Chothe dagi Yulung Maipak Chothe na makhatan hai luhongba amasung korou nongaba thauram gi matangda nainarakpada maitai amasung Chothe furup ani gi marakta manaba kaya lei furup ani asigi oiba naknaba marishu lai haktaktagi leirei loan amasung Laining gi matang manaba kaya ama leiribani Chothe hairiba furup asi Lainingthou Sanamahi Laining chatlamba ariba furup amani adubu matam gi matung inna ngasidi ayambana Christian Laining chatkibana supnatagi Yumnak taragani thoina Sanamahi Laining chatli Manipur da Chothe furup ki masing asi lising mangarom tamak ngairabani masigi manungda haurakliba naha singna Christian Laining lawkibana Mama mapa oiba singshu Laining asi lawkibadagi Sanamahi Laining sitharakpani adubu laingakna chapchaba thaurang amagi makhada furup kannanaba thaurang taurabadi Chothe gi miyamna Sanamahi Laining asi kanba ngamgani madunatrabadi chahi kharegi matungda Chothe furupta Sanamahi Laining chatpa miyoi amatta leiraroi haina mahakna nungnangba wafam thamki